angang amagi khongnauda ngape ma songsinkhibadagi laikanaba ngamdana leikhidrai pawasi kangleipaki maira pawse dagi lokhatsabanai lamdam asida yamna tangna thokpa thokdok ama waina ngarang numidang waidam khangabok maisnam leikai dagi supnatagi thamapan lomta ngaidiba nupi macha ama ngape ma haidiba nga macha asi angangi khongnauda songsinkhibadagi laikanaba ngamdana leikhidre haire thokdok aduda leikhidraba angang adugi maming thoihenba asengba maming natte apokpa khumanthem maintain apokpi puja kawi haire angang adu maboka loinana yumthangnabada leiba yum amada punna sanminakhibaga loinana yum adugi miyoi amana labuktagi nga faruraga halakpaga loinana nga sing adu haidokpa matamda electric mai sumutkhibadagi angang aduna ngape ma hairiba nga asi khanghauduna sasinkhibra natraga angang adugi khounauda ngape mama songsinkhibadagi yosinkhibani haire pawasina hai angang adu khudakta Thobal district hospital da pukhatuna laika nakhe adubu hospital adudagi rims hospital da refer tawrakbadagi rims ta pukhalakhe khudakta doctor na angang adu layeng bagi thabak paikhatpa horakbada angang si na purakle haina khangalakhi haire adum oinamak rims ki doctor singnadi angang adugi khanauda palamba nga adudi lauthokhi haire manipur da santi amughana puraknaba athuba matamda meeting amaga su pangthoklaga nei awangbau new mai pawasi kangleipaki maira pawse dagi lokhatsabanai Delhi ki Khan market ngarang pangthokiba mifam aduda kuki MLA singsu yauna punna pangthokhe loinana Manipur da santi amukana puraknaba athubada meeting amaga amuk pangthoklagani haina Minister Awangbo Niumaina phongdorokle wapamasi ngarang Minister of Home Affairs na sinduna pangthokiba mifam adu yaururaba matung ngasi Imphal tholakpada Water Resource Minister Awangbo Niumaina paumi singna hangkiba paukhum piduna phongdokhe mahakna makha taraduna hai Mifamadu Ministry of Home Affairs na Manipur da haukiba chahigi May 3 dagi tha taraga tarerena satharagliba irang asigi waroisin puraknaba pangthokiba nei ngarang pangthokiba ahanba mifamda kanglup anigi marakta khut thanaba lepnaba appeal tawbana ahanba khongthang oirasi haina lepnakhe adubu akupa mifamadugi warwal phongdokpagi ayabade ministry dagi pirakhide haire loinana Manipur gi irang loisinaba mifam amaso athubada pangthoklagani haina su phongdokhe ngasi Delhi dagi thoklakiba flight aduda Health and Family Welfare Minister su oidiba Manipur lenga ki spokesperson Dr. Sapam Ranjan su Imphal thorakhe loinana atopa flight singda atopa minister amade MLA kaya su yaurakani haina pawsi asina phangba paw amana haire mifam yahaudraba chief minister Delhi da paisinkhre ngarangi mifam adugi chapchaba agenda amade warep khangba ngamdre pawasi pawjel pawse dagi lokhatsabanai Ministry of Home Affairs na lusingduna Manipur da thokliba irang asi loisinanaba ngarang BJP gi North East Coordinator Sambit Patra na mayai tangbal lawduna pangthokiba kuki mitai amadi nagasangi wari sanabada yahaudrabasu ngasi pung amaga minute 30 rom taba matamda Manipur gi Chief Minister Nongthongbam Biren akhanaba flight amada Delhi da paisinkhre CM na New Delhi da paisinkhirba matung hayeng ayuk pung 10 rom taba matamda Haryana gi Dusera ground da pangthokodoriba state adugi Nauna Chief Minister oina wasak lawgadoriba Nayar Singh Sanini gi thauramda saruk yagane thauram aduda Prime Minister Narendra Modi yauna BJP gi national leader kaya su saruk yagani haire Manipur gi Chief Minister N Biren na New Delhi da ledingai manungda BJP na lengak pairiba state singi Chief Minister singi oiba mifamda su saruk yabaga loinana Union Home Minister Amit Shah yauna center gi maru oiba lusingba kaya ga su unaduna Haujik thokliba Manipur gi irang asiga mari lainana wari sanagani haire nakal amaromda mamang sahi gi May 3 dagi Manipur da satharagliba irang asigi waroisin puraknabagi ngarang ahan batangka koina Khan market ke 20 Subramaniam Bharti Markta leiba Ministerial Hall da Lok Sabha gi MP su oidiba BJP North East ki Coordinator Sambit Patra na chair lawduna pangthokiba Manipur da khundariba kanglup ahum gi irang asigi waroisin puraknaba pangthokiba mifam aduda Kari warep laukibagi haibadu haujik fawbagi oina India lenga ki maikaidagi wafam amata miyamda phongdokpa leitre mifam aduda saruk yakiba Manipur lenga ki minister singa pau phaunaduna ngarang pangthokiba mifam aduda kari agenda puthokibage kari warep laukibagi haina pau hangbada madugi chapchaba paukhum pausi asida pirakhide pangthokliba mifam adu Manipur gi thokliba irang asi loisinanaba waroisin puraknaba mifamla Natragana kanglup ahumgi maikaidagi tongan taliba demand sing adugi matangda khanaribra haibadu pausi asina chapchana phangba ngamdre